Ngasi numidang wairam phongkhiba Kangleipak Meragi pause degi maruoiba pau khara khangasaraga miyamda khudo tamjige Nongmei district ke longsai chikau part 1 da NSM IM amade ZUF Nongmei kapnakhre Barat lengaka santi ge wari sanabagi khongjang sangsiliba Nagaland ge lal hauruf ama oriba National Socialist Council of Nagaland NSM IM amade Jelianglong United Front ZUF anigi marakta makata na ngasi su Nongmei kapnakhre Ngasi ayuk pung minipang mini forum taba matamda Nongmei district ki Khaupum police station manungsan na longsai chingkau part 1 da NSM IM amadi ZUF ki khulai paiba kadar ani ki marakta Akanba mawongda Nongmei kapnakhre Nongmei kapnaba adu ngasi ayuk pung mapalum taba matamda lepke Nongmei kapnari nga manungda mafam adugi CSO sing gilusing basing amadi imasing na mai paiduna Nongmei kapnaba lepnaba haijabadegi khuthoknaba adu lepkibani Nongmei kapnabagi thaudo aduda longsai chingkau part 1 da leiba yum kaya Nongmei marusingna panbadagi akai atuithoki hairi pau asin hai NSM IM amadi ZUF anigi marakta khuthoknaringai manung adu ngasi nomaijing numiki church ki lai khuromningai oibana manak nakpada leiba khunja sing CSO amadi nupilop singna mai sijinaduna khuthoknaba lepnaba lautuna khanganbadagi maike animakta khuthoknabagi thaudo adu lepkibani hairi tungda thaudok thofamda nupilop sing amadi CSO singi lusingba singna sangsinuna yingsingkhibaga loinana miyamgi oiba mifam ama pangthokkhare hairi terak sida tha asigi kunganipan amadi ngasi ZUF amadi NSM IM anigi marakta khuthoknabagi thaudo adu Nongmei Naga People's Organization RNPO Assam Manipur Nagaland Nongmei Naga Student Organization Manipur RNSOM amadi Nongmei Naga Youth Organization Manipur RNYOM na Akanba mawongda condemn tawkhre ningsingba yabadi mamang thagi kunganipan gi ayuk pung nipanga minikolom taba matamda Nongmei district ki makha oriba Khaupum police station ganaknaba sangsim beles amadi dolan beles anigi lonaba khunya maktada NSM IM amadi ZUF anigi marakta pung khara supna Nongmei kapnabagi thaudok thokhrabani thaudo aduda ZUF ki kadar amasigi haina thajanakibani makha tarakpa pauda arambai tengol jingpura korongamba NIA faba yaroi haina ima singna khongjang sangsingkhre AT ki rujingpura korongamba faba yaroi karigumba korongamba bu faba tarabadi NIA mahaki mathakta paliba case punamakka manana maitei community joint coordinating committee ki ima punamaki mathakta panbiyu ima punamapu fabiyu mamang sahi lising aniga subna kunga humdagi May 3 hauna Manipurda tholiba karum ani asige lal asi sahi ani phajara kadaraba matam asida lal asida maitei singmu kannaba amade Manipurgi saktam kaiba yaroi haina masagi oizaba punama thadoktuna khulngakliba iraicha singbu hiram amatada phaba punba yaroi arabai tengol eti gilusing pura korongamba bu phanaba honarakliba lengaki thong ima singna yaba ngamloi haina ngasi numidang waithau kiyam sifai haukha mamang amasung thawal khonogi club taragani pangi apunba loop ama oiriba maitei community joint coordinating committee gi ima evel singna babu bazada kholau ama laroduna khongjang sangsingkhre khongjang sangsingkiba ima singna apunba kholau oina laukhiba singde khulnga sing phaba yaroi NIA na AT giru singpura korongambagi mathakta paliba kesing lathokadavani Leimakong ami kiamdagi mangkiba kamambabu athuba matamda pothokadavani amadi nongna thamjilakhiba mafam taruktagi afasba athubada lauthokadavani haiba kholausing lautuna khongjang sangsingki khongjang aduga mari lenana maitei community coordinating committee gi women wings ki wangangloi S Anita na phongdokhibada ngasi center amadi selenga anina aikhogi khulnga fa isa singbu phananaba honarakliba si imasingna yaba ngamloi masagi oizaba punama thadoktuna mama leibak Manipurbu nungsijaba ireicha kayabu punsinta senduna Manipurgi saktam kanaba amasung maitei simu kanaba honajariba arambai tengol giru chingpura korongamabu NIA na case kaya pansinduna phanaba honarakba asi yaningde mahaki mathakta paliba casing lengang athubada handoknaba singgadavani korongamba phaba yaroi karigumba korongamba bu phaba tarabadi NIA mahaki mathakta paliba case punamakka manana maitei community joint coordinating committee gi
ꯏꯃꯥ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯄꯥꯟꯕꯤꯌꯨ, ꯏꯃꯥ ꯄꯨꯝꯅꯃꯛꯄꯨ ꯀꯣꯔꯣꯉꯥꯟꯕꯒꯨꯝ ꯐꯥꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕ ꯑꯐꯣꯁꯄ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯅ ꯀꯣꯟꯕ ꯃꯐꯝꯗ ꯅꯧꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯀꯃꯜ ꯕꯥꯕꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯁꯤꯡꯅ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯌꯦꯡꯗꯒꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯐꯧꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ꯫ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯅ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ 83ꯁꯨꯕ ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯦꯟ ꯒꯦꯠ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯗꯨꯅ ꯑꯥꯔꯃꯤꯅ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯈꯤꯕ ꯀꯃꯜ ꯕꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯅꯕ ꯗꯥꯕꯤ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯃꯁꯥꯃꯛꯁꯨ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤꯒꯤ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛ ꯐꯧꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯡ ꯖꯦꯑꯦꯁꯤꯅ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ 83ꯁꯨꯕ ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯍꯧꯖꯤꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯁꯤꯗꯒꯤ ꯃꯈꯥ ꯂꯤꯌꯥꯡꯃꯩ ꯈꯨꯜ ꯐꯥꯎꯔꯒ ꯀꯪꯂꯥꯇꯣꯝꯕꯤ ꯕꯖꯥꯔ ꯔꯣꯗꯀꯤ ꯅꯥꯀꯜꯗ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯇꯥꯔꯤꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯉꯁꯤ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ꯫ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯅꯠꯇꯕ ꯑꯇꯩ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯄꯟꯕ ꯄꯤꯔꯣꯏ꯫ ꯖꯦꯑꯦꯁꯤꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯖꯦꯑꯦꯁꯤꯒꯤ ꯀꯥꯡꯕꯨꯅ ꯈꯣꯏꯔꯝꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯒ ꯈꯣꯏꯔꯝꯕ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯎꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯈꯣꯏꯔꯝꯕ ꯀꯩꯊꯦꯜꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯖꯦꯑꯦꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯈꯣꯏꯔꯝꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯖꯦꯑꯦꯁꯤꯒ ꯈꯣꯏꯔꯝꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯒ ꯎꯅꯗꯨꯅ ꯖꯦꯑꯦꯁꯤꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ꯫ ꯂꯣꯏꯅꯅ ꯖꯦꯑꯦꯁꯤꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯃꯜ ꯕꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯁꯨꯖꯇꯥꯅ ꯃꯦꯖꯔ ꯑꯃꯗ ꯇꯛꯈꯠꯈ꯭ꯔꯦ꯫ ꯉꯁꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ 83 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯒꯦꯠꯇ ꯅꯨꯃꯤꯠ 3ꯅꯤ ꯆꯨꯞꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕ ꯄ꯭ꯔꯣꯇꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯦꯝꯄꯦꯅꯔ ꯁꯨꯖꯇꯥꯅ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯒꯦꯠꯀꯤ ꯕꯦꯔꯦꯛ ꯈꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ 3ꯁꯨꯕ ꯖꯤ.ꯑꯥꯔꯒꯤ ꯃꯦꯖꯔ ꯑꯃꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗ ꯕꯐꯔ ꯖꯣꯟ ꯂꯝꯒꯤ ꯂꯝꯈꯩ ꯈꯥꯏꯗꯣꯛꯄꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗ ꯁꯨꯖꯇꯥꯅ ꯃꯩ ꯍꯧꯅ ꯑꯁꯥꯎꯕ ꯎꯠꯇꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯃꯈꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔꯅꯤ, ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯅꯠꯇꯦ ꯈꯪꯉꯨ꯫ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯏꯈꯣ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯕ ꯅꯨꯃꯤꯠ 3ꯅꯤ ꯁꯨꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯃꯜ ꯕꯥꯕꯨ ꯊꯥꯗꯣꯔꯛꯎ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯄ ꯅꯍꯥꯛꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕꯅꯤ, ꯊꯧꯗꯣꯛ ꯑꯁꯤ ꯅꯉꯣꯟꯗ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯃꯤꯒꯤ ꯃꯦꯖꯔ ꯑꯗꯨꯅ ꯋꯥꯗꯤ ꯌꯥꯝꯅ ꯉꯥꯡꯗꯅ ꯁꯨꯖꯇꯥꯅ ꯃꯉꯣꯟꯗ ꯄꯦꯟꯗꯕꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯌꯥꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯁꯤ.ꯑꯦꯝ ꯐꯝ ꯊꯥꯗꯣꯛꯂꯒ ꯑꯉꯝꯕ ꯑꯃ ꯄꯥꯏꯍꯜꯂꯁꯤ ꯑꯣ ꯁꯨꯝꯇꯤꯟ ꯕꯂꯥ꯫ ꯃꯤꯌꯥꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯂꯒ ꯑꯉꯝꯕ ꯑꯃ ꯄꯥꯏꯍꯜꯂꯁꯤ꯫ ꯑꯉꯝꯕ ꯂꯩꯇ꯭ꯔꯒꯅ ꯄꯤ.ꯑꯥꯔ ꯂꯥꯛꯂꯁꯅꯨ, ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯒ ꯃꯤꯌꯥꯝ ꯑꯄꯪꯕ ꯁꯤꯗꯨꯅ ꯂꯩꯕꯤꯔꯒꯅꯨ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯀ꯭ꯔꯥꯏꯁꯤꯁ ꯔꯤꯖꯣꯂꯨꯁꯟ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯑꯣꯝ ꯁꯨꯝꯇꯤꯟ ꯕꯂꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯕꯣꯠ ꯚꯕꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯁꯨꯝꯇꯤꯟ ꯕꯂꯥꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯚꯝ ꯂꯨꯅ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯍꯥꯏꯒꯗꯕ ꯋꯥ ꯉꯥꯡꯂꯒ ꯂꯩꯔꯤ꯫ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯕꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯆꯪꯗꯅ ꯂꯩꯔꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯂꯩꯉꯥꯛꯀꯤ ꯃꯇꯧꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯉꯝꯈꯩ ꯀꯅꯥꯅꯁꯨ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ꯫ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯂꯧꯅꯕ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 19ꯗ
Coordinating Committee on Crisis Resolution Manipurna Senduna President Rule Thambana Manipurda Housing Oidiva Crisis as Lusimba ngamloi haiba topic to open debate ama pangtholagani akupa marol committee asidagi khangba yagani haiki